आकाशवाणी इम्फाल मोइरांगथी बेबिना पाउ पाजरी अहानबदा मरुइबा पाउ निमित कुनि चथारकपा मणिपुर विधानसभा की बजेट मिफम ngarang इम्फाल लोइसिनख्रे महाराष्ट्र अमसुंग केरलादगी फ्लाइट लाक्पा पैसेंजर पुनमक हयेंगदगी इम्फाल एयरपोर्ट हेक थुंगलबगा कोविड-19 टेस्ट तौरगनी प्रधानमंत्री नरेंद्र मोदी ना ngasi वीडियो कॉन्फ्रेंसिंग की खुथांगदा IIT खरागपुर की 63 सुबा चही की कन्वोकेशन दा वा nganggani अमसुंग इलेक्शन कमीशन हाइरी मिखल पांगथोकदौरिबा मफमसिंगदा मांगजौनना सेंट्रल पुलिस फोर्स थंबा हाइबसी मौसादगी चनरकलबा थवोंगनी Laibak asina malengi laichet oiriba COVID-19 gi mayokta punna amatta oina lanthengnari lamdam sigi miyamna sakhangnaraba miyoi kyana su lanpham asida mai paknabagi damak akasbani imphal gi ipau gi khuthangda mipum khudimangna araiba thawong ahum face mask upa amaga phut taruk lapnana leinaba mai mit amadi khutsa toina hamdoktuna tarutanana thamnaba appeal tawri kasbani imphal gi isei mayek iba KK wahengbamna COVID-19 dagi ngak thoknaba miyamda appeal tawraduna hai mayam pumnamakpo KK wahengmam nei kok nonjari COVID-19 laichet asidagi ngak thoknanaba khwaidagi pharaba achamba pambaidi section bhaibasina oiri sarkarna laichet asi thingnana bhonariba sigi mathakta aikhoi pumnamakna su amuka wakhal taminaduna laichet asidagi ngak thoknanaba tangai fadana niyom ahum khak ngakna chatminasi aikhoi khudimagna yumdagi mapan thoglakpaga face mask suksoi soidina upsi sapon natraga hand wash sizinaduna khutsa sengna hamdoksi loinana mi amaga gi marakta foot taruki social distancing thamsi ningsingsi section bhaibasina isa aikhoi ki nungsiraba imung manung amadi miyam pumnamakpu laichat asidagi kanba ngamgadoribani amukasu mayam khurumjari हौजिक मपुंग मैबा पाउ निमित कुनि चथारकपा मणिपुर विधानसभा की बजेट मिफम ngarang इम्फाल दा लोइसिनख्रे थासिगी अहुमदगी हौखिबा मिफम असिदा पुन्ना सिटिंग 32 लेखि मिफम लोइसिनबगी वा ngangbada अध्यक्ष युमनाम खेमचाना हाई मिफम असिदा स्टार क्वेश्चन 108 पुखलखि मदुगी मनुंगदा अमा हंदोखि अन स्टार क्वेश्चन ना 19 फंखि मिफम असिदा पेपर 19 पुथोखि कॉलिंग अटेंशन मरी पुखलखि असेंबली कमिटी की रिपोर्ट मरी सु पुथोखि सरकार की बिल 13 पुथोक्तुना पास तौखि प्राइवेट मेंबर रिजोल्यूशन अमसु पुखलक्तुना पास तौखि मिफम असि माइ पाकना पांगथोकनबा होटनबदा सरुक याखिबा पुनमकपु अध्यक्षना थागतखि महाराष्ट्र अमसुंग केरलादगी फ्लाइट लाक्पा पैसेंजर पुनमक हयेंगदगी मणिपुर हेक थुंगलबगा कोविड-19 टेस्ट तौरगनी राज्य की हेल्थ सर्विसेस ना थोपा चेरोल अमन हाई हंदकता महाराष्ट्र अमसुंग केरलादा कोविड-19 पॉजिटिव ओइबा केस अमुक हेनगलकले मरम अदुना हयेंगदगी हौरगा राज्य अनि असिदगी लाक्पा पैसेंजर पुनमक इम्फाल एयरपोर्ट कोविड टेस्ट तौबा हौरगनी मरक असिदा मणिपुर कोविड-19 नोमदा पॉजिटिव ओइरकपगी मसिंग असुम नेमथरकली हौकिबा पुंग 24 दा मी अहुमखक पॉजिटिव ओइरकी अदुगा मी मंगाना नाबा फदुना डिस्चार्ज तौखि अपुनबा पॉजिटिव केस 19,990 गी मनुंगदा मियो 19,919 नाबा फखरे नाबा फबगी सांग चादा 39 .55 यौरे हौजिक एक्टिव केस 94 लेरी लाइसेट असिना हौजु फावदा मियोय 300 लेखिद्रे हौखिबा पुंग 24 दा मी अमता सिकिदे अमरोंदा मणिपुर ngarang ani suba dose gi oina mioi lising ama chatet mokta pan covid-19 gi tika kapthoki ba mioi sing adu health care worker sing ni hauju phawda frontline worker lising 32 subna marpudara covid-19 dagi ahanba dose gi tika kapthokre punna tika kapthoki ba masing lising ni phu chamatara sure Manipur da lalo wasing namduna sel khaiba thingnaba थबक लौखटबदा मतंग पांगबिनबा मणिपुर पुलिस ना मियामदा अपील तौरी पुलिस की सेरोल अमन हाई राज्य सिदा ऑपरेट तौरीबा लालोबसिंग अखनना ngамखै वांगबदगी ऑपरेट तौरीबा लालोबसिंगना लालोन इतिक तौबा मियोइसिंग निचा मियाम अमसुंग सरकार ऑफिशियल सिंगदा नमदना सेल लौनबा डिमांड नोटिस पीबा अमदि किहलकपा डिपार्टमेंट असिना थेंगनरे मरम अदुना इम्फाल वेस्ट की एसपी की टेलीफोन नंबर 53 अमा 2 3 5 5
taret sino manga amadi Imphal East ki SP ki number mapan nipan taruk ani sino taru taret nipan mapal ahum phone tawrakpa yauna mari lenaba singna asigumba notice amasung kihalakpa sing adugi akoppa marol piraknaba cherol aduna hairi pau pirakliba migi masak maming amasung pirakliba pau adu kana amata da haidok loi aronba oina thamgani haina chu cherol aduna hairi campaign for emotional tie and common development haiba thoram ama Manipur Press Club Imphal da ngasi pangthokli thoram adu International Peace and Social Advancement IPSA kanglei pakna sinbani Joral Nehru Manipur Dance Academy Imphal na Sinduna Academy asigi auditorium da pangthokliba nimit tare ni chathagadaba Manipuri Solo Dance Festival Oxjari yening thada ngasi humni janba numita tongan ba jagoi manga utkani festival asi tha asigi kunipan phawba chathagani pawgi marak thana atenba break ama ग्लोबल टॉय इंडस्ट्री 7 लाख करोड़ रुपए से भी अधिक की है टीम अप फॉर टॉयज The Government of India is organizing India's first ever the India Toy Fair. Indian local toy manufacturers march forward for Atmanirbhar Bharat. It's time to get vocal for your remarkable local. From 27th February to 2nd March, must come forward to get registered online at www.theindiatoyfair.in. Tabiriba pawse akasbani Imphal dagini Pradhan Mantri Narendra Modi na ngasi video conferencing ki khuthang da IIT Kharagpur gi humputaruk suba sahi gi convocation da wangangani thoram madu da kendra gi Shiksha Mantri Ramesh Pokhriyal Nisang amasung Shiksha Rajya Mantri Sanjoy Dhodre yaugani COVID-19 laichat ki yanglaga convocation asi virtual oina pangthokani sana gi medal phanggadaba mahiroi mapal amasung lupa gi medal phanggadaba mahiroi humudra manga di hakthengna na mana longnaba batan tawri atai mahiroi lising ani janipan henbada online ki khuthang da degree pigani institute asina Miyoi kuntareta makoina academics amasung research social service amasung public welfare ki lamda tawba thabapu sakhangbu oina DSC IIT Kharagpur Life Fellow Award amasung Distinguished Alumnus Award pigani Rashtrapati Ramnath Kovind ngasi Gandhinagar da laiba Central University of Gujarat ki suba convocation da athoipa mitung oina saruk yagani University asi sangsana Central Universities Act 2008 gi makha da ningatkibani convocation adu da kendra gi Shiksha Mantri Ramesh Pokhriyal Nisang su yaugani Rashtrapati gi namit ini gi Gujarat khongsat ngasi dagi hauragani Rashtrapati na scholar budra humdoi PhD amasung kuntarukta MPhil degree mahiroi chama kunmathoi da postgraduate amasung kunmari da undergraduate pigani mahiroi kunmathoi dana medal pigani Election Commission hairi mikhal pangthokadori ba mafam singda Lok Sabha amasung Vidhan Sabha mikhal matamda mangjongna Central Police Force thamba haibasi mausa dagi janaraklaba thawongni nongsu Bengal da akhanna ba oina Central Police Force thajille haiba media da phongnarakpa pawsing paladana commission hai asigumba thawong asi 1998 sahi paring loiramdari janarakpani commission hai Central Police Force sing asi mikhal pangthokadori ba rajya amasung union territory singda mangjongna area domination ki damak thabani masi khanana phibam luba amasung irang thokanba mafam singda thai commission hai Central Police Force thamlagani haibadu thasi ki tara tarukta chap manana thokiba order ama rajya amasung union territory mangagi chief secretary DGP amasung chief electoral officer singda khankrabani Bharatiya Janata Party na Gujarat ki Rajya Sabha seat animak lamba yaudana kare sitting MP sing laikidabadagi seat sing asi hangduna lakpani seat sing adu BJP ki Dinesh Chandra Jamail Bhai amasung Ram Bhai Harji Bhai Mokariana phangkhe loisilakpada COVID-19 dagi ngakthoknaba face mask upa Putaruk lapna na leiba khucha amadi mai mitaru tanana thamba haiba asamba thawong ahum asi ngakna chapinaba amuhana ningsingjari aroibada maruiba paw amuhana nimit kuni chatharakpa Manipur Vidhan Sabha ki budget mifam ngarang Imphal loisinkhre Maharashtra amasung Kerala dagi flight da lakpa passenger punamak hayeng dagi Imphal airport da hek thunglabaga COVID-19 test tawragani Pradhan Mantri Narendra Modi na ngasi video conferencing gi khuthang da IIT Kharagpur gi humputaruk suba sahi gi convocation da wangangani amasung Election Commission na hairi mikhal pangthokadori ba mafam singda mangjongna Central Police Force thamba haibasi mausa dagi janaraklaba thawongni pawloi jare